Imphal East Lamlai Kendragi Manung Chana Leiba Mapham Kharda ngarang numidang pung 10 minute yankhaimuk tarakpa aduaidagi hauduna maitai taba mafamda kuki militant singna ahanbada Sangaran village dagi hauduna Nongmei kaplakpa haurakhibaga loinana Yangang pokpi uyok sing thamna pokpi uyok sing natum sing urangpat maning sing na chingba mafam sing dagi maitai taba mafam sing Sabungkho khunau Yangang pokpi santi khongbal thamna pokpi amasung sana sabina chingba mafam singda bom yauna Nongmei round kaya kapsinduna Landarakhre hairi Yangang pokpi uyok sing amasung thamna pokpi uyok sing hairiba mafam sing asidi Inglisingani kunhumdoi me thadagi irang asina hek haubadagi kuki militant singna lausinduna makhoigi bunker sajinduna laikhrabani kuki militant singna Nongmei amasung bom yauna Landarakpa aduda mafam sing adubu ngak senliba khunja sing amasung Security Forces singnasu Nongmei round kaya handuna kapkhre hairi Nongmei kapagi thodok adu numidang pung 10 minute yankairom taba aduaidagi ayuk pung 2 taramdai fauba matat makhon tanakhi ngarangi Nongmei kapagi thodok aduda thoidokpa mi asok apangi pau fangba ngamde hairi ningsing bayai haukhiba inglisingani kunhumdoi gi me 18 19 da kuki militant singna sabungkho khunauda leiba chekon ama Yangang pokpi santi khongbalda leiba yum ani sana sabida leiba yum ani amasung Gwaltabi Maitai Khul pumba mai thaduna tanlakhibadagi Gwaltabi Maitai Khul hauzik fauba hanjinba ngamdana relief camp ta changjafam lauduna lairibani